Leingak Sembangambagi Leifam Thokpa MLA Masing Suna Lejarabassu State Asida Karigi President Rule PR Thamlibano Haibasi State Asigi Miyamna Hangnariba Waphamni Chief Minister Oiramba Sri N. Birena February Mapanda Pham Thadokraba Matungda Anouba Chief Minister ama Khanbagi Matangda MLA Singi Marakta Bhab Tanataba Manba Phibam ama Lakpadagi State Asida Tangai Fadana State Assembly Animated Suspension de Thamduna February 16 PR Lakibani PR Thamlaba Matungda State Asida Mahusagi Phibam Hanjilakpa Yabagi Oithokpa Tapna Lakpa Haurubasu Miyamna Thajanaramba Adu Yauna Thabakta Onthokpati Ngamdri Union Home Minister Masamakna State Asigi Miyam National Highway Singda Apanba Yaudana Satok Tasin Tauba Yahalagani Masida Apanba Pirakpa Singi Matakta Akanba Thabak Lakutkani Haina Lauthoki Sanging Oina March Nipanda Imphal Dagi Senapati Tamna Zatkiba Bus Amadi Masibungak Seliba Security Personnel Singbo Kangpokpi District Yaurakpada Akanba Mawongda Athingba Piki Taudu aduda security personnel kun hena aso open nangkibata natana athingba piba yaubani haiba myoi amasu sikhi masina taklibadi state asigi haujik leiriba wathok asi yamna hai singna waroi sin thiba natana taha na hekta loisinba yaroi haibani Manipurda haujik oiriba phibam asida center da leiriba luchingba singna yengba mitenga state asida leiriba luchingba singna yengba mitenga khenaba leigani Center ki meeting da state asida PR thamlaga state asigi wathok asi hekta namduna loisinba ngamgani haina laurumbasu yai masimakna MLA masing surabasu Leingak semba yahandana thamlibani adubo hauji phawba governor ki mateng pangnaba advisor amata haptana leiba asina PR ki matamasi toidokna sangloi haibagi khudam amasu piri Kanglup anigi marakta leiriba bhab tanadaba sing loisinbada mating oinaba matam khara PR thamba oirambasu yai PR leiringai matik asida MLA singi marakta amaga i pau phaunaduna magi praja sing tangdu leitana leinaba makhatana pamdaba thodok sing thoktanaba honabagi pausu tadaba natte Masimagna mapung phana tungkoina chathaba ngamlaba sakangdaba khulai paiba kangbu singna athingba piraktrabadi ungkhatna duna leiba nakal animakta wari watai sanaba yabagi lambi ama lakpagi oithokpasu leitaba nate Wakalon asina mang tharaga state asida Anouba Leingak matam khara semhandana PR thamba oirambasu yai State asida haujik yamna luriba wafam amana kanglup naina zathariba hingsagi thodok asi loisinba pamdaba makha zathahaningba myoi kanglup ama leiribra haibasini Kanglup ki irang asina kanglup animakta khudong chadaba kaya mayoknarabasu kanagumba kharadadi khudong chaba phanglamba yai haibasi aikhoi punna khangminaba mathau tai State asida popular government ama athuba matamda semlabasu makhatana irang thoganaba honarakpa yabagi oithokpasu lei adubu PR leirabati madu laksinbada hena khudong sagani haibasi center ki luchingba singna lauramba yai aduna taha na Anouba luchingba khanduna Leingak sembagi mahutta matam khara PR thamduna irang loisinba pamdaba kangbusing asi mating thokna thabak toba ngamhandaba yamna madu oi Nakal Amirumda State Asida Kanglup Naina Hana Sunabagi Todokta Sikiba Migi Masingdagi Ana Layengi Kudong Saba Pangdaduna Sikiba Migi Masingna Hena Yamlangani Matamamata Imphal de Laktuna Sel Eating Tingdana Panglamba Ana Layengi Kudong Saba Ado Sing de Lairiba Ayamba Mui Singna Haujikti Pangbangamdre Natraga Pangbangamhandre Sel labor karana aijol fauraga atai mafam singda satuna ana laying labasu lairaba miyamti madugi khudong saba phangbangamdre aduna misa miyamgi oina ing tapa kunai ama lakhanba pamlabasu kanglup ki lucingbani haijaba myoi khujo kharana makhoi masagi khudong saba kharagi yengtuna makhatana kanglup ki irang leihenba pamlamgani Mikhal ki yengduna thabak tawgadaba miyamgi mihutchingna lingba leingakna asigumba makhal ki myoi kanglup khara asi laksinba wagani aduna tangai phadana Anouba luchingba khanduna Anouba Leingak semhandaba oibasu yai Manipurda PR thambagi wakalon asi chumlagasu PR leiringai manungda tawthorakpa thabakti PR mamangda oikiba adudagi thoidokna ahongba uba phangdri Union Home Minister na miyamda pikiba thajaba thabakta onthokpa ngamdri
State asida leiriba misa miyam di lairatuna lebak asigi khwaidagi wangba wayel mapusingi marakta akaknaba kangrup amada leirabadi Indian Constitution gi Article 18 Clause 1 Clause D da piriba apanba yaudana chathok chachin tawba yabagi hak sijinabada athingba piri Asigumba Constitution gi mayokta thabak tawbasing bhab tahanaba thorang lokhutpa udri Wari sanaduna natraga ain gi oiba khongthang lokhutuna leibak asi ain chatpa Leingak lingli haibadu utpa ngamdri Mathau ningthina pangthokpa ngamdaba Leingak ama leibadagi PR leibana hena phai haidabasu PR thamlaga Leingak thoramda ahongba purakpa ngamdrabadi PR thamlubagi wahanthok leite aduna hawjik PR leiringaida Leingak thoramda ahongba khara leihannaba hotnapham thoi ahongba purakpa ngamloidaba oirabadi Leingak semba yabagi phibam leiribana Anouba luchingba ama khallaga athuba matamda miyamgi Leingak lingbana hena chumgani